Miyoiba oina aikugi lijat hainabi asi kananasu thadokpa pakna ngamde. Magi wakhalda churungduna leiba masa masana tawriba asina afabani khali. Masida mama mapa oibasignadi machagidamakta yamna wai. Adubu macha oibasignadi mama mapana moigidamakta kayam khali kayam wai haba khangde. Matamsida chatnariba chana kanglonsi matamnani haigadawribra natraga miyoiba khoina awonba laktuna tawribra tungda oyawgadaba sagai natai amadi magi imung manunggi I mari senaduna lehawgadaba moina asomna thawa sadana leithokpa asi chumi khangadawribra moigidamakta haiduna mama mapasingna wana sunomdon honabi adubu machaoibasingna ubida khangbida leithokpa chumgadawribra mana chaliba asina chumi khanduna adumak masagi animbada chatpa asi faribra. Ayuk anganba aduda sanaraidu isaw kana langi. Hone ay pelaba icha makhakse mathantane khanduna luna chana tawrubagi mahine ngasine ngangna saknaba yadribase sidabu aybu kaino tawgadabasibo. Sanarai ne isaw langba aduda ratan changlaktuna kaino mama nang ne isaw langibaduna kaidawrageba yawbagane kwak makholdawna heta isaw langisibo. Sanarai isaw sawna mai pabo khanabagam hobiraganu aine khoidawse am sawgalibazani haima ado boba kaidawrage haiwane mai pabo nachanupana khalise kaino ba lairi ghaira nongmata pade ngangna saknabana yadriba matrix su anirak suri failure mama nabasingdi 12 kanakre aduga manasida class 10 da konduna rere sigi ngangna saknaba yadriba kansida moi pabungna mu nachanupasinane phone leyu dana phone amu leisanbibade nungairiba ma hojikti maton thoe moigi PUBG se adumakne mama mapana warpa ngamdaba magi mamanaba khara punsi leraga yengone pung 12 fawba ayuksu nganna gotana laik laisu je padeba aise imitani aine amuk tawdri ratansu sofa da famtaraga mama aisu kai hagadabana khangdre semgadaba matamdadi semawdre mathandane haiduna kena mangnu yu ubagine khara leiraga gyan tarakpra yenglasi mai pabungnane adumaina haibadagine ngasine mana nungairise tawro noina pana sane tawro aingonda fatanungna thokpadane mamane haidana tainabiraganu asi hairaga sanaraidu sauna thokre ratan matamasigi MLA ni maga sanaraiga luhonglaba matung chahi 5 hena macha yauramde adubu fana kuina macha yaurudraba matung machanupa fangjabada yamna luna chana tawi machanupa bunusina thoyen bhaina tholami thoyen mana chahi 6 surakpa dwaida ratan gi mapalu khoidu taibang pan thadokibadai makata bathabak pumnamak ratan na tawi maran mathumdi mapa mapu hakdaktagi walaktabana ratan su naha oiringe matamda yamna ngaurai haina balai mapa oibasingna ngaurakpa langlakpadu machana amuk hena ngaubi hele habaduni ratan su meeting ama layena thokre sanarai su mapamlomda sorat ama layna chakre pung mapan helakpa dwaida thoyen badu hakam wawa chalaga golai moige duda thabak subi amana ibunga nang hawalaba thoyen ba fana ngausarasu langjarasu yumda leiba miyoi singbudi yamna nuksijei magi imung manung makni khali thoyen bana hoinine odo mamaga papagadi nang pabungnane meeting chakre aduga medamnane abok hoiromda sorat ama layena chakribani thoyen badu nofai tawraga mi mada kolaga yes adudinine ai school chaloroge papa na hangladi ai sangamde haibiu ko mi manoga aima adumaina tawnuko school da chathoro thoyen batanna ninya ai school se ngasidi tale hayeng daine soidana chatkeba ninya sawan gano ko ai di sauzani yum chatkidoi jani thoyen basu suktoga machin tum thoga os
nine adumaina hainuba ai emission tawduneba pung ani daidane fare nine ai chak charage bako aduga play ani raktang sanageba adudagi toge bako nine me manoga nagi game si sanadaba yaba natene ha thayen besanoga nine wajapote aikoi sau mapido laadi chabing ngangdoni aduna chale ai game sanoge aduga chalageba asi airaga thoyenba magi kada muk jangkhre aduga game du sanaduna lei somdana leisna du yaubaga mamit pangthokpaga magi phone adu lamduna ml sanaduna lei magi thokpa machi ai fabisu changlaaga leisna da sawni yenglaga abe nang thabak se khare loiselulo ai thabak chetkani haina ngasai dagi laurise kana dano ba ha amta thuna golo na school chatoi natra leisna di duga ta de mamit mana lauthokduna game adu da loire laubaga khongbaga masa dusu feeding amuk chong amuk khanglaw law khali triple kill tawro kai dano as ne se moi ba tawro boba sire ba yengo aima loi dore as masi lukar se kai dorige machena ngang basak pata da kai mana thokpa matawi yai fabi du sawningna manawgi manakta fachang sili aduga mana adu leiduna nang aina kori se taba tadabra leisna du mana leiba du da naraduna ayoyo asi airaga machigi makut adu fatkan dokduna kai noi cha nangna khali se yengo ba loirega nangi se music netra ngasai de ne kori se yare loisilo cho school da emission tawro school da chalo makharongi priya khoi se chani habane nang halaga chengwala mo horeng cheng nei te ko leisna tanna mama edu suga as hoi odo cha ai nen ngasi loire happyo abe chichiang chine pisa phangni ada ka pase adu natradi pisa leite cha chengwana ba pisa sina ka pake ba yai fabi du sauna nangna gyana su am ta drise kai gino nate ching do 100 kai di sadorige nangi balance to kapaga chakse charo sabra leisna su machena kol kalab harapa duda kiraduna wa makha tarudre hogwalaga mama mamita thokduna amuk changlai yai fabi su chana batholai abe ai ngasi di nganna lagani hotel mapusula aro adunani adonang school halakpaga chengdo wan ba kauni ko asi airaga yai fabi su chakre leisna tanna imong de changla aga pung yengi pung 10 mukta tabada ngairi banina game amuk sanakre pung kharagi matungni priya du leisna hoidala I priyana leisna oh leisna di somda game kana sanari priyana koriba du tarastu tadaba magum game adu da thawa yauna sanabana taramde priya su changla aga famung manang adu da lepi aduga makhwang melaga aina khangaba si tawramani se priyana fachang silaga leisna gi makutei phone adu mullaga muthatli aya kaino game bo batareba ngasi ge mata kadriba piro o namai du napsilagani GF bina nangi chamina na high school da lo emission dawrase pungama makhai ta dore leisna su tanna golaga loisili aduga priya ga punna tholaktuna school om da lai somdana thoyen baga pari ga du school da emission dawraba matung school gi gate adu da lepaga lei parina bye hayeng dai school car ni ko thoyen badu su toga adune bas bit leite game su sanaba fangna fangaroi yes nangna game gi wariba aina di koi bacha fangaroi na wariba hoi bunga koi bodi school chat pasaraga yani ne hoi ne yai ne ado bai noi da hana yamla ambado kai ba ama ibo halabado ama hana noiga yana khibado kaidaroge do ado kaido boino noi pabunga yana khidrido as khangde da bai adu wada tokse kona khanase asiyaraga chatpa horakpada tunglomdagi leisna ga priya ga du gari adu fat ani du gi mayada thawzilai
Priyaga Laisnaga Pakatna. Thoyenba amadi paridu sallaga tai. Priyaga Laisnaga su lambigi mataida gari adu longi. Thoyenbadu fuk awgalaga yamna sauna. Namitu dra, mijalise. Laisna awgalaga makutu nabai suaga. Noidi lambi mayai sida kanana chalu hai. Noi ni khak chatpada pakraba lambi se thungi ne. Thoyenbasu mamit adu khuzilaga. Kaiba lambi so ampai sida chatpa doge. Gari machane dusu get su leba namito hanatu nengde. Laisna su helagi laisna nate mamit mana suktoga. Kariba hauzikido nasaktuga nang kyam chawk sak mamino nang kai werige. Thoyenbasu magi maching adu lagladuna Laisna gi manakta sauna jangsilai. Pari su masaide yenglambani Thoyenbagi maching khangbana ammu nupiduda fubikrani khanna fat jangsilaga Thoyenba bukhami. Bai, kaino, as, lao se, manoran lao. Laisna su manakta sauna jangsilakpa aduda karimna noaga machinna mafaina chingduna nolaga makut adu thangatli aduga lau haibagi matagum makut khatlaga. Lao ne, nang kibigadaba minate. Priya su Laisna da jinglaga. Kaino Laisna, sono chubra. As, kaino ne, lao se. Thoyenba Laisna no sitana ngangba duda khoidau thitpana loiri mamit khani inglaga. Nupi macha kaisu leitaba nangumana Thoyenba ingonda singnaba sai. Fai, khangni. Laisna su mawaga lobi baja nate usitana karimnana aduma usitana noi. Yes, nang boy na kidoiba. Oi, nang fana fawa mi orsune kigidaba nate. Loiri anidu amana suhande amana su tapthade kaisu leitaba wadugidamakta fazana yegnaba singnakre. Priyana oirare khangladuna Laisna bu chinglaga gari adu thawali aduga school manungda thawjengkre. Thoyenba sauna mamit khani yenglaga. Nang khanglidara aina kaido yengo. Barina bai nupi machaga mane kaigino. Thoyenba yam sauna. Ngasi fawada asum nengonda minu sitabadi lairedana mamina fawa hangane engdabane. Aduga kaisu leitaba nupi magumbana. Fai khangnidana. Somdana Laisna su I kabana loiri. Priyana. Kaino nangi sono chubido haureido. Nate akoina laliba natra. Nang na mi chumna chatpaduda thawziluraga. Laisna asawa pumnama Priya da dainari. Nang na kai khange. Nate nang na moigi michanga changni do. Nate nang moina mithai ama leiraga pizaraba. Yare nap chadaba. Yare lao emission tawba thenglani. Ani dusu emission tawraga mayumda hanakre. Thoyenbasu mayumda sauna lai aduga sauna magi kada jangkre. Sanare machagi matawadada. Kaino asina mu suga jangkrisina. Pari su janglai sanare na. Hai pari kaigino sina sauraga jangkrisina. Ima kaisu tawdabane. Fare ado se game amuk sanadana laini. Nangna ne khara themnawdana tuition ga do chamino ko. Hoi ma. Pari su Thoyenbagi kada janglai. Nangdi dress ko hongdage game sanaba. Balo he. Thoyenbadu famung aduda hiplaga firon go hongdage game sanarami. Pari su talaba male tuminna maisu mai thokpa phone me laga legre. Ibolna. Icha thoy nangbu tholakinuda. Chinglembana. Baba, ai jai tarune yumda tholakte. Aisu film number ama amagi. Ada ai thabaksu kome. Shooting su loisilai. Handa film amagi Manipurda namniye. Last ne. Aduda adum yaurageba. Ibohal su sor sangba mandokduna. Fare tholo. Asumna phone thamnakre. Chinglemba ibongi machanupa tombani. Magi mathakta machi amaga mayamba magalai. Chinglemba film album da ngauzei. Aduna mapanasu machanupa tombana hairiba makai adum tawi. Mayamna khwaide pamnaba actor ni Manipurgi ahanba oina Meitei machana Hindi film nami.
ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯗꯤꯔꯦꯛꯇꯔꯁꯤꯡꯅ ꯐꯤꯂꯝ ꯅꯝꯅꯕ ꯍꯥꯏꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝꯗꯤ ꯀꯨꯝꯗꯦ ꯑꯗꯨꯕꯨ ꯑꯦꯜꯕꯝꯗꯤ ꯀꯨꯝꯃꯛꯏ꯫ ꯍꯧꯒꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯉꯥꯎꯅꯕ ꯍꯣꯞ ꯆꯥꯖꯕ ꯀ꯭ꯔꯁ ꯊꯝꯕꯅꯤ ꯃꯥꯕꯨ ꯈꯪꯗꯕ ꯃꯤ ꯂꯩꯔꯝꯃꯣꯏ꯫ ꯆꯤꯡꯂꯦꯝꯕꯒꯤ ꯃꯃꯥ ꯏꯕꯦꯌꯥꯏꯅ "ꯃꯣꯏ ꯄꯥꯕꯣ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯤꯕꯅꯣ?" "ꯍꯣ ꯗꯦꯠ 4ꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯦ." ꯏꯕꯦꯌꯥꯏ ꯍꯔꯥꯎꯅ "ꯐꯔꯦꯗ ꯏꯆꯥꯗꯣ ꯎꯅꯤꯡꯉꯤꯅꯦ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯏꯆꯥꯗꯣ ꯎꯗꯕ." ꯏꯕꯣꯍꯜ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯇꯞꯅ "ꯃꯃꯥ ꯋꯥꯐꯝ ꯑꯃꯅ MLA ꯔꯇꯟꯒ ꯑꯩꯈꯣꯏ ꯌꯥꯅꯗꯕꯒꯤ ꯃꯔꯝꯗ ꯈꯪꯍꯟꯒꯅꯨꯀꯣ." ꯂꯩꯁꯅꯥꯁꯨ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯑꯒ ꯆꯔꯥ ꯋꯥꯜꯂꯤ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯟꯗꯨ ꯍꯣꯡꯗꯣꯛꯑꯕ ꯃꯇꯨꯡ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯄ꯭ꯔꯤꯌꯥꯁꯨ ꯂꯥꯛꯏ꯫ ꯄ꯭ꯔꯤꯌꯥꯅ "ꯂꯩꯁꯅꯥ ꯅꯪ ꯒꯦꯝꯗꯣ ꯁꯥꯟꯅꯗ꯭ꯔꯗꯤ ꯏꯌꯥꯃꯛ ꯌꯥꯗ꯭ꯔꯕꯣ?" ꯂꯩꯁꯅꯥ ꯇꯥꯁꯤꯟꯅꯗꯦ ꯑꯗꯨꯃꯛ ꯁꯥꯟꯅꯔꯒ ꯂꯩ꯫ "ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ, ꯑꯣꯏ ꯅꯣꯏ ꯆꯦ ꯌꯥꯏꯐꯕꯤꯅ ꯆꯦꯡ ꯋꯥꯜꯂꯝꯃꯣ ꯍꯥꯏꯗꯥꯏ." ꯂꯩꯁꯅꯥ ꯒꯦꯝ ꯁꯥꯟꯅ "ꯂꯣꯏꯗꯣꯔꯦ ꯆꯠꯂꯗꯧꯅꯦ." "ꯆꯤꯆꯦ ꯂꯥꯛꯄꯅ ꯍꯥꯟꯖꯅꯤ ꯂꯥꯛꯑꯣ." ꯂꯩꯁꯅꯥꯁꯨ ꯒꯦꯝ ꯁꯥꯟꯅꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ "ꯂꯥꯛꯑꯣꯍꯦ ꯑꯗꯣ ꯄ꯭ꯔꯤꯌꯥ ꯑꯩ ꯉꯁꯤꯅ ꯕꯦꯂꯦꯟꯁ ꯂꯣꯏꯔꯦ ꯀꯥꯞꯅꯕ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯁꯨ ꯂꯣꯏꯗꯣꯔꯦ ꯗꯦꯠ 14ꯗ ꯂꯣꯏꯗꯣꯏꯅꯦ ꯑꯗꯣ ꯑꯩꯒꯤꯗꯒꯤ ꯁꯦ ꯀꯥꯞꯄꯣꯅ." "ꯑꯁ ꯆꯤꯆꯦꯅ ꯆꯩꯅꯤꯗ." "ꯆꯩꯔꯣꯏꯍꯦ ꯂꯥꯛꯑꯣ ꯊꯦꯡꯉꯦ." ꯂꯩꯁꯅꯥ ꯄ꯭ꯔꯤꯌꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯏ ꯑꯗꯨꯒ ꯂꯣꯛ ꯑꯗꯨ ꯍꯥꯡꯕꯗ "ꯑꯦ ꯀꯅꯥꯅꯣ ꯅꯪꯒꯤ ꯋꯥꯜꯄꯦꯄꯔꯁꯤꯅ?" ꯄ꯭ꯔꯤꯌꯥ ꯅꯣꯛꯑꯒ "ꯀ꯭ꯔꯁꯅꯦ ꯑꯩꯒꯤ." "ꯁꯤꯁꯦ ꯑꯃ ꯍꯟꯗꯛ ꯅꯧꯅ ꯐꯥꯎꯔꯛꯄ ꯍꯤꯟꯗꯤ ꯐꯤꯂꯝ ꯅꯝꯕ ꯃꯩꯇꯩ ꯃꯆꯥꯗꯣ ꯀꯩ RK ꯆꯤꯡꯂꯦꯝꯕꯗꯨ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯦ ꯅꯩꯗ꯭ꯔꯣ ꯃꯁꯛꯁꯦ? ꯃꯥꯒꯤ ꯃꯤꯠꯅ ꯅꯣꯛꯄꯁꯤꯗꯅꯦ ꯑꯩꯅ ꯉꯥꯎꯔꯤꯁꯦ꯫ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗꯒ ꯃꯥꯒꯤ ꯐꯤꯂꯝ ꯅꯝꯅꯤ ꯍꯥꯏꯕꯅꯦ꯫ ꯑꯦꯜꯕꯝꯕꯨꯗꯤ ꯅꯝꯃꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯅꯝꯗꯦ ꯍꯟꯗꯛꯇꯤ ꯂꯥꯛꯑꯅꯤ꯫ ꯑꯁ ꯉꯥꯎꯗꯣꯏꯖꯥꯠꯅꯤ." "ꯌꯥꯔꯦꯀꯣ ꯃꯤꯗꯤ ꯑꯗꯣ ꯀꯥ ꯍꯦꯟꯅ ꯈꯟꯒꯅꯨꯀꯣ ꯃꯥꯏꯗꯤ ꯈꯪꯅꯕ ꯂꯩꯔꯝꯅꯤ." "ꯍꯣꯏ ꯕꯦꯝꯃ ꯉꯥꯎꯖꯕ ꯈꯛꯇꯅꯦ ꯐꯪꯂꯣꯏꯕꯨꯗꯤ ꯈꯪꯖꯕꯗꯣ ꯃꯄꯥꯗꯣ ꯊꯤꯀꯥꯔꯗꯥꯔꯅꯦ." "ꯁꯦꯁ ꯌꯥꯝ ꯈꯪꯉꯝꯃꯤꯀꯣ." ꯑꯅꯤꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯁꯨꯝ ꯂꯥꯛꯄꯗ ꯈꯪꯍꯧꯗꯦ ꯂꯩꯁꯅꯥꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯊꯦꯡꯖꯤꯜꯂꯨꯏ꯫ ꯂꯩꯁꯅꯥꯅ "ꯑꯌꯣꯃ!" ꯅꯨꯄꯥ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯄ꯭ꯔꯤꯌꯥꯒ ꯂꯩꯁꯅꯥꯒ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫